Manipur optional gi maikei gi maru ebi I pausing miam da thamjari hanbada leba asi goina caste census yauna mikok thibi gi thabak English singani ga kun ga tere ki March amadi gi hawrabi hai leba asi goina population census amadi caste census ki thabak kumja English singani ga kun ga tere ki March amadi gi hawrabi ye hena union government gi pawman haidi union government ki phangwa pausna hai leba asi goina mikok thiba amadi caste census ki thabak tentative oina kumza English singani ga kun ga tere ki March amadi gi hawna ba matam lepli Jammu and Kashmir Ladakh amasung Uttarakhand gi oina a process asi mathang sahi English singani ga kun ga taru ki October gi hawra hai mikok thibi gi thabak loina na caste masing thidop gi thabak su puna pangthok minna wa political affairs ki cabinet committee na warep lawri haina union minister Ashwini Vaishnav na phongdokraba Sayolamagi matung union government na levaksin batungna mikok thiba masung caste census ki thabak kumja English singani ga kun ga tere ki March amadagi hauna bu warep lawkibani leba asi gi na caste census pangthokna bu opposition congress India bloc amadi tuan regional political parties singi maikei digi demand tawduna lakibani congress lengak leiriba Karnataka ra handak state asida caste survey pangthokibani adubu satakhiba survey du niyam sumna pangthokhidi haina state asigi bokaliga amasum Lingayat community ki maikei digi yaning da bafong tokhibani leba asigi oina sahi tara lerega pangthokpa mikok thibi gi thabak asengba makti kumja English singani ga kunga mathoida pangthokna matam lepkhibani adubu covid laisana maram oiduna mikok thibi gi thabak yai thoktuna lakhibani leba asigi oina mikok thibi gi thabak sahi tara khuding gi pangthokpa gi matam asi haujiki hongdorakpa yabagi phibam da leiri hana su pausna makhatarakli amaromdana Manipur isaw na miyoy lamag lising humfuga mga ka satreka marfuga tere sa on magaloy na yum lising kuntra ka mga ka sa humgani fuga nitoy ang mga tatuan kri Manipur yaw na isaw mayong nariba NE state sing da senta na mating piragani donor minister Manipur thukliba isaw sina miyoy lamag lising humfuga mga ka satreka marfuga tere hena sa on magaloy na yum lising kuntra ka mga ka sa humgani fuga nitoy yaw na maruwe ba structure humfuga nitoy ang mga tatukli isaw sina Laikai Khul Satreka Mangarum ising thumjing kriyaina State ki Department of Relief and Disaster Management ki report na haidi Amarom da Manipur yaw na awang nung poki isaw mayuk naribi state singi phibam center na kupni yengsin baga loina na pibiyaba mating piragan haina donor amadi communication minister Jyoti Aditya M Sandiana khangalakli Department of Relief and Disaster dagi phangba pawgi matung ina hawkhiba numi kharane sida Manipur gi mafam kya da thoklibi isaw sina maram oiduna miyoi lak amaga lising humfuga manga hena suan baga loidana yum lising kuntra ga manga ga sahumga ni fuga ni thoi yawna maru eba structure humfuga ni thoi ama ata thokli laikai khul satre ka manga rom amadi lofam hector samaga tara ka manga ga point yankai ka mapan hen ising thumjing khri isaw sina miyoi amad laikhidaba ga loidana miyoi marina aso apan nangkhri sasan humdra ga mari hena sikri Pausna makha taraduna ngarang khakta da miyoi lising amarom rescue tawkhi aduga hokiba pung kuntraga taruki manungda miyoi lising humga samarom rescue tawkhi ising thomjin badagi lepham leitraba miyoi lising kya tongan mafam singda relief camp humdraga tere hangdoktuna singja pampiri loidana miyam marakta ana ayek yarakpada medical gi oba mating pinaba medical relief camp manga hangdoktuna mathau tawri Hawkhiba limit kharani sida leptra surakhiba nongna maram oiraga national highway singa madi singi district singda puna sing ningkhaiba gi thodok samaga nifuguma palom thokre loinana isingna thumjing kraba mafam singda national disaster response force army navy SDRF state force fire service na rescue operation chathabaga loinana sana thanaba polam sing thindok thinjing gi thabak sathari gaidi amaromdana Khurai kendra gi oina isauna amata thokraba yum sing nauna saragani el susindro Khurai kendra gi MLA susindro na lusing duna kendra asigi isauna sogolaba yum lising tararom da relief materials sing entokri kendra asigi manungda leibi isauna maram oiraga ka hena sogolaba yum sing maki makhedigi yengsin duna yum amam saragani haina Khurai kendra gi MLA laisang them susindro na thajaba pikri Hariba wapam asi Khurai kendra gi MLA el susindro na kendra asida ising isauna sogolaba singda relief materials sing gian basatringai mahaki mayumda pangthokpa pawgi mifim amada phongtokhibani MLA na makha taradun hai Manipur aying asagi khal kairak pamadi ising isawasi mamangai matamdagi top tongan khuchauni habisi miam punamana khanglaba leirabani
ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯎ ꯋꯥ ꯌꯥꯟꯊꯠꯄ ꯏꯔꯝ ꯅꯂꯥ ꯏꯊꯩ ꯂꯧꯈꯣꯡ ꯐꯖꯅ ꯊꯝꯗꯕ ꯌꯨꯝ ꯗꯨꯀꯥꯟꯅꯆꯤꯡꯕ ꯁꯥꯖꯤꯟꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯅꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯅꯦꯆꯔꯦꯜ ꯀꯂꯥꯃꯤꯇꯤꯁꯅꯤ ꯈꯪꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯋꯥꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯂꯛꯂꯤ ꯀꯟꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯇꯨꯅ ꯄꯣꯠꯆꯩ ꯍꯣꯟꯗꯣꯛꯄ ꯀꯥꯏꯔꯤꯕ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯁꯤ ꯃꯦꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯉꯥꯏꯗꯨꯅ ꯂꯩꯔꯒ ꯄꯉꯥꯡꯅ ꯉꯥꯡꯕꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯂꯩꯕꯥꯛ ꯊꯣꯟꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯕꯤꯌꯨ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯗꯕ ꯃꯇꯝ ꯇꯧꯔꯣꯏꯗꯕ ꯃꯇꯝ ꯈꯪꯂꯒ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯑꯣꯏꯕꯤꯌꯨ ꯃꯤꯗꯤꯌꯥꯗ ꯈꯛ ꯎꯠꯅꯕꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯤꯌꯥꯝ ꯊꯧꯒꯜ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯊꯕꯛ ꯄꯥꯡꯊꯣꯛꯎ ꯊꯣꯛꯂꯛꯂꯤꯕ ꯁꯣꯁꯤꯌꯦꯜ ꯋꯥꯀꯔ ꯈꯨꯗꯤꯡꯃꯛ ꯀꯥꯡꯂꯣꯟ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯈꯤ MLAꯅ ꯃꯈꯥ तारादुना हाय मागना MLA ओइद्रिङैगि ममांदगि मियामगि थबक तौदुना लाकपगि मथक्ता ngasisu अदुमक तौरि मागना MLA ओइरबा मतुंगसु केंद्र असिगि येफनप पेखतपा रिटेनिंग वॉल सेमबसु मसागी इंडिविजुअल ओइना तौगनि तुरेल मपाल युम सजिलगा होटल तौरिबसिंग मी अतैगि खलगा अतोप मफमदा होंदोना बहनबियु ngasi अखोइना थेंगनरिबा अवाबसिंग असिदगि कलहौनबा होटनमिनसि मियै खरखकि नुंगाइनबा खलगा अखोइ पुन्ना वामिनरसि तुंगी आसानबा मियेंग थमदुना पेखतलिबा थबकसिंगदा लैंगाकता खक इंथोकलोइसि अखोइ इसा इसानसु वखल तमिनसैखि लोइनना हंदकी इसिंग इचाउ थोकपदा खुराई केंद्रगी ओइना पोलिंग स्टेशन 94 लेबिगी मनुंगदा 39 इसिंग तुंकी वाटर रिसोर्स डिपार्टमेंट की बेम्बू साताई मौद्रा अमसुम वा पीस 90 अहांगबा सीमेंट बोरा 5,000 अमदि मियोइ चामग यांखै मतेंग पांगनबा थारखियन सुमांगना मखाताखि अमरोमदना गवर्नर मियाम करीसु लैतना खनमनी मेमा मणिपुर मुथरहनखिबा थवोंगी मताना मणिपुर की गवर्नर हौजिक फावबा वाफम अमता सेंगदोरक्तबसि मणिपुर मियामबु करीसु लैतना खनमनी हाइना खोइरंबल इमा कैथल जॉइंट कोऑर्डिनेटिंग कमिटी की कन्वेनर लैश्रम मेमना फोंदोखरि हाइबा वाफम सिंग सिटी टीम ग्राउंड कम्युनिटी हॉल पांगथोखिबा हौजिक ओइरिबा लमदम असिगी फिबमगी मतंगदा खन नैनबा मिफम फोंदोखिबनि हाइबा मिफम अदुर सरुक यारादुना लैश्रम मेमना मखातना हाइ गवर्नर हौजिक फावबा सेंदोक्तबना मरम ओइरगा मणिपुर मखाताना लेबिगी वंतुक लेथ्रि हाइनस मखाताना फोंदोखि मखा सतरकपोइना तोपपावमना नुमित 30 की मनुंगदे इलीगल इमिग्रेंट खंदोकनबा खंगलखिबा अदु थबकतो अनथु इंडिया गवर्नमेंट लेबा असिद एनआरसी सतना हननबा थबक लोखलकपगी मनुंगसना मणिपुरसु थौरांग सतना हननबा खंगलकप लैरबस स्टेट लेंगाना सतना हनबा ngamdana लैरि मणिपुर इलीगल इमिग्रेंट सिंग इसिंग इसाउगुमना लेपतना संगसिलक्तिबा मिटोप सिंगना येलोमी सिंग मरु ओइना मितै सिंगदगी मसिंग हेंगलखिबगी वाथोक लैरि मसिना मरम ओइरगा मियामगी महुत सिंदुना जॉइंट कमिटी ऑफ इनर लाइन परमिट सिस्टम JCILPS na lisangsin state asida ILP satna hallo haibigi leptaba khongjang sangsilakhi miyamgi lepa leitena sangsilakhi ba khongjang ado central government tabadagi state asida ILP satna bigi ayaba pirakhre adob state lengan ILP satna bigi satna kanglon sapsana semdaba amadi ILP satna bigi lokhat pham thokpa thabak sing lokhat pangamdabadagi system asi satna bigi wantuk leitabaga pakhaklatun lairi central government manipur gi yalomi singi punsi kanjanaba khudol oina pirakhiba ILP mapungpana satna hanba ngamdana lairingai gi serakta lamdam asida NRC satna hananaba thabak lokhotnaba khangalakhiba lairabasu thorang asibu thabak to onthokpa ngamdana lairi handak India government gi maikedi gi manipur gi illegal immigrants sing numit 30 gi manungda masa khangdoknaba khangalakpa laikri central government gi maikedi gi pirakhiba poktak natragana yathang sing amata state lengakna matam sana thabak to onthokpa ngamdana lairiba silebak thibani central government state asidagi mitop sing numit 30 gi manungda masa khangdoknaba khangalakhiba du haujik lairiba PR lengana thabak to onthoknaba honagadabani aduba PR lengana thorang si thabak to onthoknaba honabigi mami uba phangdon lairi अमरमदन स्टेट की MLA सिंगी मैकेदी सेंट्रल गवर्नमेंट की पाउताक थबक तो ओंथोकनबा मदी अपुनबगी सक्तम सिंगनदुन लांदारखिबा लमेन तुयनब सिंग ताकथोखिनबा होनबगी महत्ता मखोय मसिलगी मरक्त लुसिंग मुन्नबगी फंबालान चथदुन लैरि मियामगी मिहुर ओइरिबा legislature sing landarakhiba sing lakshinanaba madi apunbegi saktam kaibi yaro hebigi akanba lanthengi mahutta landarakhiba lamen tuenbe singi lusingba shingadaban habi demanda legislature amadi political party singi maraktagi lusingba shingadaban habigi khongjang saksilakhiba do mathau masakhangdaba madi apunbegi saktam kaikhibada karisu kaidi khanbegi thawngni मियामगी पुनसी अमदि अपुनबगी सक्तमदगी फमने हेन लुमना लौबा हाइबिस लेबथीबनी अमरमदा
Laingak yaw kuki kangluki MLA tarana lamen tuyen singi khongjang da sogoli haina laukthokpa gi iroinana makoina yumthangnaba state singna chattuna makoi gi firep ta sogot pinaba political lobby chathaba leptri adubu MLA tara sina taba laingak yaw MLA singna maramda mamadi miyam gi punsi lanthung ngak sienna bhona bigi ona taina bada laingak ki lusingba sinna ba hona barom da thawa yaw sinna laibigi maram kari gi no abisi miyam gi langthukna ba wang lairi laingak ti yaw MLA singa madi political party singa lusingba sindokna ba pressure pi bidagi lusingba resign to khipedagi pia lengak thamnakraba matuna popular government thamgadabani habigi khulaw leirbasu miyam gi lengak semangam dana laidi basilep thibani state asigi miyam na lan gi maisrang PR amasung ising isaw ki wathok lanthok sing asigi marakta popular government semna bo hona borom da miyam gi issue bu na thairaga puna bo hona wiki mami ta dabanati MLA sing popular government semna bo hona riba siga iroinana landara ki basing laksina na ba mari central government na illegal immigrants sing khandok na ba pirakhiba akak na ba matam aduda thabak to onthok na bo hona pam thoktabra popular government semna bo hona ba thawai yaw bugum central government na illegal immigrant khandok na ba khangalakhiba adu thabak to onthok na bo hona ba dasu thawai yaw haiba khangla paw editorial mem na thamjari duga hausiku ni mem paw smata salu sinjarage mas makata ba no update mem pun ngai mina sena channel sigi mekeri gi meng pham da makata na thamjari